Mathanggi ayukni memja imung manung ningthina sit nana singladuna duk thongbai katuna efa thongni nijari leisimbina ima ngasidi chak khitang hanbiyu ko memjana hoi ima thongluradongni ado kay injang saningi nangbo ima jamda tum yawraga loireda hoi ima thongurage je ngasi thabak ngana chatpidoira khara ngangani kedore ngasi ga ahan manina ichega puna chatminaningba as kainu ni hanuraga kesanare isina je nangyam honge hanaga manadre talle oiba sarnapu wadu haiba loitringe leisimbi laukhale yari to ko ai magi wari palakano haikraba natro usa tuminne lei memjana haima yari ke dorage nangbo nanaw nu pisi mi hun suramaroi leisimbi du usada hafet paineng lamlaga changkhre memjana ibema nasi si hanaga manadrabani mana yadaba pamdaba thabak matangne nang tawge khanganu ko hoima somda Arun phone du yengi aduga machinda solai aina khangamani masi oiramani haiba message to pathoi sir hayengsa akhoi imanaba mayam mai khangnabado punaraga andro pakta chak chawba yawba picnic ama sileba mampalom da laiminaramba imanaba ngaktani aduga sir siyarosena haige tawba Arun message paaba loiraga aibu khara thengla moina chai sing to langmani haiba tanjaru chatlage Arun message to reply pi ai khara di thengakani anoi adum chaba thakpado fasan enjoy torom nga ngero pa yabra yingi ai kari gumba khara khangan na yade usaso thabang ahan baka bawi leisi minute thilami aduga leisi biso magi office ta changkhri Gopal ibungo sir kay gumbamda ta Gopal kay lere akhoi gi leiriba ngangsingse khajaktang mingsing likpra ta Gopal aisu khalambani adubo aina plan khuding makti loijare kari karamba plano matam sigi mi singse abuksel sengdaba mina masing helakpagum tawri aduna akhoi gi thabak thoram khuding mak security loina leirani o pharabani ibungo aina DCP shardagi mi khara launaba thorang suloikrabani aigi second mall home mafam kudingma ngasidagi security thamlangani ta Gopal yam nungaire ta Gopal ai ngasida ngang aniga andropal da changnuni pung ahum makhai daida aduna ta Gopal na khara tiksin angang singdo senabiram kari lebiri bungo sir agambagi macha napi makhoi achaw sang macha masu ngakta picnic ama sili maduda kari kamdo bhaibado hoziki mirol singna kari pamli kari chari kari thai haibado khangdo poina au sir punga madi tasalai home danga yoror kise asum da home da lai Arun hoido somdan lai simbi manang nu pida phone tori hello che nangyum halabo che yum handri kaino punga ni tar sibo kedori ge nangbo punga ma thalani haida che ngasi mayam sakhang mai khang na bo oina andro park ta staff mayam chetli ha keibo office ahan ba ka bado madu hekte yabrane nere moi lake usa pa khali ngache lake haibado da usana astandia chatlore seba khoi che lakani haimi haima leisa bina dro masu lak chasanu kainu masu yaw jasani eha ki matungda leisimbi hoi lak lammi leisimbi na maphang du yorak pada asum mamitu yinglak pada park tu gi machi kharap oirab nupa amana nupi amabo nupa duna se hangolo mayam da story sha yawlo bai nui sa no ai tasing hangot pangam dreba ai tharangi nui dum toro sol asyari mi gi ding pier dance tong le she nang udraba ai thanda kamai bai nui sa lak droba ai ya dreba sai tan thapogli pangam dre nang saunu ko yari ngam da lao asumna yu tap tai ngawri nupi du pamkhalai som da suloiri setliba litliba dress toga tasingna pura foreign degi khara heli haiduni makoi tara kundo bar dance ki type ta magi pier konbu nikpunik pro kharaga matai oibaga atopa nupa amaga nupi amaga so ngawri kadom dagi no khangdi turen macha ama leiba dom dagi narak lom dagi ina dana lakli nupa duna
ꯁꯦꯕ ꯁꯥꯎꯔꯅꯣꯕ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯌꯥꯔꯦ ꯑꯩ ꯌꯨꯝꯗ ꯍꯟꯕꯒ ꯉꯝꯃꯔꯣꯏꯀꯣ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯒꯗꯧꯅꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯉꯥꯎꯔꯕꯣ ꯑꯩ ꯂꯥꯁ ꯏꯌꯔꯅꯤ ꯑꯗꯨꯗ ꯈꯪꯗꯦ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯊꯦꯝꯂꯛꯏ ꯁꯦ ꯅꯪ ꯁꯥꯎꯔꯅꯣꯕ ꯅꯪꯕꯨ ꯊꯃꯣꯏ ꯅꯨꯡꯁꯦꯡꯅ ꯅꯨꯡꯁꯤꯃꯟꯕꯒꯤꯅꯤ ꯑꯩ ꯐꯥꯊꯕ ꯉꯝꯍꯧꯗ꯭ꯔꯦꯕ ꯃꯥꯏ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯂꯩꯁꯦꯝꯕꯤ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯎꯕꯗ ꯏ ꯀꯥꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯒꯥꯔꯤꯗ ꯍꯥꯞꯆꯅꯕꯗꯣ ꯂꯩꯁꯦꯝꯕꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯅ ꯁꯥꯟꯅꯩ ꯌꯨꯅꯩꯗꯨꯅ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯤ ꯅꯣꯏ ꯃꯤ ꯀꯌꯥꯅꯣ ꯌꯨ ꯉꯥꯎꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯣꯝ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯃꯐꯝꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯒꯦꯅ ꯂꯥꯛꯄꯅꯦ ꯊꯥꯎ ꯂꯩꯖꯗꯕꯤ ꯑꯩꯈꯣꯏ ꯁꯣꯝꯅ ꯑꯟꯁꯤꯚꯤꯂꯥꯏꯁ ꯂꯩꯁꯦꯝꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯈꯖꯥꯏꯗꯨꯗ ꯈꯣꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯁꯥꯟꯅꯩ ꯌꯨꯅꯔꯤꯒ ꯅꯨꯄꯥ ꯅꯍꯥꯒ ꯀꯣꯏꯍꯥ ꯍꯥꯔꯒ ꯌꯥꯝ ꯑꯟꯁꯤꯚꯤꯂꯥꯏꯁ ꯅꯠꯇꯕ꯭ꯔꯣ ꯌꯥꯝ ꯁꯤꯚꯤꯂꯥꯏꯁ ꯂꯥꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯁꯣꯝꯁꯤ ꯌꯥꯝ ꯐꯥꯎꯕꯩ ꯋꯥꯅꯤꯅꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯗ ꯑꯌꯦꯠꯄ ꯄꯤꯕꯤꯔꯤ ꯅꯪ ꯀꯩ ꯑꯣꯏꯔꯤꯒꯦ ꯆꯠꯂꯣ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯉꯁꯤꯗꯤ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ ꯅꯣꯏꯕꯨ ꯀꯩ ꯑꯣꯏꯔꯤꯒꯦ ꯂꯩꯁꯦꯝꯕꯤ ꯃꯥꯒꯤ ꯀꯥꯔꯠꯇꯣ ꯐꯠ ꯂꯧꯊꯣꯛꯇꯨꯅ ꯎꯠꯂꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯊꯧꯕꯅ ꯅꯨꯄꯥꯗꯨꯕꯨ ꯐꯖꯅ ꯐꯨꯗꯩ ꯊꯧꯕꯅ ꯅꯈꯣꯡ ꯐꯥꯎꯕ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯗꯕ ꯅꯣꯏꯅꯁꯨ ꯀꯥꯈꯠꯂꯨ ꯏꯀꯣꯟ ꯀꯣꯟꯕꯗ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯔꯛꯏ ꯑꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯌꯥꯝ ꯐꯥꯎꯔꯤꯗꯣ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯃꯌꯥꯝꯗꯣ ꯅꯨꯄꯤꯗꯨꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯂꯩꯁꯦꯝꯕꯤꯅ ꯑꯣ ꯅꯪꯅ ꯃꯌꯥꯝꯁꯤꯒꯤ ꯂꯤꯗꯔ ꯑꯣꯏꯔꯦ ꯄ꯭ꯔꯤꯟꯁꯤꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯃꯌꯥꯝꯁꯤ ꯌꯥꯝ ꯂꯤꯛꯅ ꯊꯝꯃꯝꯃꯣ ꯑꯗꯨꯒꯅꯦ ꯅꯣꯏ ꯆꯠꯈꯤ ꯌꯥꯅꯤ ꯁ꯭ꯋꯥꯏꯗ ꯑꯋꯥꯠ ꯑꯄꯥꯒ ꯁꯥꯔꯛꯀꯅꯨ ꯃꯤꯅꯥꯏꯅ ꯃꯄꯨ ꯁꯥꯒꯗꯕ ꯅꯠꯇꯦ ꯄ꯭ꯔꯤꯟꯁꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯂꯩꯁꯦꯝꯕꯤꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯤ ꯂꯩꯁꯦꯝꯕꯤꯅ ꯉꯥꯏꯈꯣ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯂꯩꯁꯦꯝꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩ ꯍꯥꯏꯕꯅꯣ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯄ꯭ꯔꯤꯟꯁꯤ ꯀꯥꯛꯅ ꯃꯤꯅꯥꯏ ꯍꯥꯏꯕ ꯃꯤꯅꯥꯏꯗ ꯃꯤꯅꯥꯏ ꯍꯥꯏꯗ꯭ꯔꯗꯤ ꯃꯄꯨ ꯍꯥꯏꯌꯣ ꯍꯥꯏꯔꯣ ꯂꯩꯁꯦꯝꯕꯤ ꯄ꯭ꯔꯤꯟꯁꯤꯒꯤ ꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯅꯣꯟꯁꯦꯟꯁ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯂꯥꯏꯁꯨ ꯈꯪꯗꯕꯤ ꯄ꯭ꯔꯤꯟꯁꯤ ꯍꯣꯏꯒꯤ ꯄꯥꯔꯇꯤꯗ ꯌꯥꯎꯔꯛꯄ ꯅꯨꯄꯥ ꯈꯔꯅ ꯂꯩꯁꯦꯝꯕꯤꯕꯨ ꯐꯨꯗꯨꯒꯤ ꯆꯪꯂꯛꯏ ꯂꯩꯁꯦꯝꯕꯤꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯈꯔꯗꯨꯅ ꯅꯣꯡꯃꯩ ꯐꯠꯄ ꯁꯠꯇꯣꯔꯛꯇꯨꯅ ꯗꯞ ꯇꯧꯔꯛꯏ ꯅꯨꯄꯥ ꯑꯃꯅ ꯅꯣꯛꯂꯒ ꯀꯔꯦꯝꯅꯅ ꯅꯣꯡꯃꯩ ꯑꯣꯏ ꯑꯗꯨꯒꯗꯤ ꯇꯧꯔꯛꯀꯅꯣ ꯏꯄꯥꯗꯣ ꯂꯝꯗꯝꯁꯤꯒꯤ MLAꯅꯤ ꯅꯣꯏ ꯂꯣꯏ ꯐꯥꯖꯤꯜꯂꯒ ꯂꯣꯀꯞꯇ ꯍꯋꯥꯏ ꯄꯤꯖꯧꯔꯣ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯂꯩꯁꯦꯝꯕꯤꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯣ ꯅꯪꯁꯦ ꯂꯝꯗꯝꯁꯤꯒꯤ MLAꯒꯤ ꯃꯆꯥꯅꯦꯕ ꯑꯣꯟꯊꯣꯛꯇꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣꯝꯇ ꯚꯤꯗꯤꯑꯣ ꯅꯝꯃꯨ ꯂꯩꯁꯦꯝꯕꯤ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯪꯁꯦ MLAꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯐꯔꯦ ꯂꯩꯁꯦꯝꯕꯤ ꯈꯨꯄꯥꯛꯅ ꯁꯦꯠ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯖꯤꯜꯂꯤ ꯅꯣꯏꯒꯨꯝꯕ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯆꯥ ꯃꯁꯨ ꯈꯔꯅ ꯂꯝꯗꯝꯁꯤꯗ ꯅꯣꯏ ꯅꯁꯥꯅ ꯅꯁꯥꯕꯨ ꯅꯤꯡꯊꯧꯒꯨꯝꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯆꯥꯅꯤꯡꯕꯗ ꯆꯥꯕ ꯊꯛꯅꯤꯡꯕꯗ ꯊꯛꯄ ꯃꯗꯣ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯂꯩꯕꯥꯛꯁꯦ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯑꯍꯦꯟꯕ ꯐꯠꯇꯕ ꯀꯌꯥꯕꯨ ꯀꯛꯊꯠꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯏꯊꯛꯇ ꯆꯥꯎꯔꯕ ꯋꯥꯌꯦꯜ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯍꯦ ꯃꯤꯁꯇꯔ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯆꯥ ꯃꯁꯨ ꯅꯣꯏꯅ ꯀꯥꯎꯗꯕ ꯐꯩ ꯅꯨꯄꯤ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯪꯗꯤ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯔꯣ ꯅꯪ ꯅꯁꯥꯅ ꯁꯦꯠꯆꯔꯤꯕ ꯗ꯭ꯔꯦꯁꯇꯨꯕꯨ ꯐꯥꯊꯖꯕ ꯉꯝꯕ꯭ꯔꯕ ꯗ꯭ꯔꯦꯁꯇꯨꯅ ꯁꯦꯠꯄꯣꯏ ꯂꯤꯠꯇꯕꯣꯏ ꯑꯗꯨꯃꯥꯏꯅ ꯁꯦꯠꯀꯗꯕ ꯑꯣꯏꯔꯗꯤ ꯁꯦꯠꯂꯨꯅ ꯂꯧꯊꯣꯛꯈꯣ ꯅꯨꯄꯤꯗꯨꯅ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯔꯒ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯏꯆꯨ ꯇꯥꯗꯕꯤ ꯂꯋꯥꯏ ꯅꯨꯄꯤ ꯅꯣꯏꯒꯨꯝꯕꯅꯗꯤ ꯃꯁꯤꯒꯤ ꯐꯖꯕ ꯈꯪꯈꯤꯔꯣꯏ ꯍꯟꯗꯛꯃꯨꯛꯇꯤ ꯂꯩꯁꯦꯝꯕꯤꯗꯣ ꯁꯥꯎꯔꯛꯇꯨꯅ ꯈꯨꯄꯥꯛꯇꯨꯅ ꯊꯥꯖꯤꯜꯂꯤ ꯂꯋꯥꯏꯁꯨ ꯇꯥꯗꯕꯤ ꯑꯩꯒꯤ ꯈꯨꯄꯥꯛꯁꯤꯅ ꯊꯥꯕꯗ ꯅꯪ ꯇꯅꯟ ꯄꯥꯏꯕ꯭ꯔꯥ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯄꯨꯂꯞ ꯒꯥꯔꯤ ꯃꯅꯨꯡꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯅꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯤꯗꯤꯑꯣ ꯍꯦꯛ ꯊꯥꯒꯠꯈꯤꯕꯗ ꯅꯣꯏꯗ ꯉꯥꯡꯉꯛꯀꯗꯕ ꯆꯩꯔꯛꯀꯗꯕ ꯈꯣꯟꯗꯥ ꯆꯠꯈꯤꯒꯗꯕ ꯚꯥꯏꯔꯦꯜꯗꯣ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯣ ꯅꯣꯏꯕꯣ ꯑꯗꯨꯒ ꯅꯣꯏꯗ ꯀꯃꯦꯟ ꯄꯤꯔꯛꯏꯕ ꯃꯤꯗꯨꯕꯨ ꯐꯥꯔꯒ ꯑꯃꯨꯛ ꯆꯩꯔꯥꯛ ꯄꯤꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯛꯄꯅꯤ ꯅꯪꯅ ड्रेस खरा कोमलगा थागतप फोटोदा कई कमेंट्स लाकनी नोइदी अदु पारगा नुंगाइजेराबा चौखटलिराबा चौखटले खलिरा येंगोय नोइ नुपी गाक्तनी एइसु नुपीनी
ꯃꯤꯅꯦ ꯅꯈꯣꯏꯗ ꯐꯥꯎꯔꯤꯕ ꯍꯨꯜꯂꯤꯕ ꯃꯤꯍꯨꯟꯗꯣ ꯑꯩꯉꯣꯟꯗꯁꯨ ꯆꯞ ꯆꯥꯅ ꯐꯥꯎꯔꯤꯕꯅꯤ ꯍꯨꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯇꯥꯏ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯦ ꯅꯨꯄꯥꯗ ꯈꯛꯇ ꯇꯩꯅꯕꯁꯨ ꯂꯥꯟꯒꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅꯤꯈꯛ ꯍꯥꯏꯒꯦ ꯕꯖꯥꯔꯗ ꯀꯩꯊꯦꯜꯗ ꯃꯁꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯣ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯀꯨꯞꯇꯨꯅ ꯁꯦꯠꯂꯤꯕ ꯃꯁꯥꯒꯤ ꯃꯊꯧ ꯅꯤꯡꯊꯤꯖꯅ ꯆꯨꯝꯅ ꯆꯠꯂꯤꯕ ꯃꯤ ꯗ꯭ꯔꯦꯁꯇꯣ ꯈꯔ ꯀꯥꯝꯕ ꯍꯥꯏꯗꯤ ꯃꯤꯅ ꯍꯦꯛ ꯎꯕꯗ ꯖꯦꯂꯁ ꯀꯥꯕ ꯗ꯭ꯔꯦꯁ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯌꯥ ꯌꯥꯕꯤ ꯑꯃꯒꯤ ꯑꯦꯇꯤꯆꯨꯠ ꯃꯗꯨꯒ ꯒꯥꯒꯥ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯅꯤꯁꯤꯗ ꯅꯨꯄꯥ ꯑꯣꯏꯕ ꯀꯌꯥꯅ ꯀꯔꯝꯕ ꯅꯨꯄꯤꯗ ꯌꯦꯡꯒꯅꯤ ꯂꯛꯅꯒꯅꯤ ꯅꯣꯏ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯁꯨ ꯃꯈꯜ ꯌꯥꯝꯅ ꯂꯩ ꯅꯣꯏꯅ ꯎꯠꯂꯤꯕ ꯁꯛ ꯌꯦꯡꯍꯜꯂꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯍꯟꯅ ꯐꯥꯎꯕ ꯁꯨꯛꯌꯦꯡ ꯌꯦꯡꯕꯤꯗꯕ ꯃꯁꯥꯒꯤ ꯃꯊꯧ ꯈꯪꯅ ꯆꯠꯄ ꯃꯤ ꯑꯌꯥꯕ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯂꯛꯅꯕꯗ ꯍꯧꯖꯟꯕ ꯌꯥꯒꯅꯤ ꯈꯟꯕ ꯅꯨꯄꯥ ꯅꯨꯄꯤꯕꯨ ꯑꯣꯏꯔꯗꯤ ꯂꯛꯅꯔꯒꯦ ꯈꯟꯕ ꯅꯨꯄꯥ ꯂꯧꯅꯣꯝ ꯂꯥꯝ ꯊꯥꯛꯇꯨꯅ ꯅꯨꯡꯁꯤꯕ ꯁꯥꯖꯅꯗꯨꯅ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯅꯕꯒꯤꯗꯃꯛ ꯎꯂꯩ ꯄꯥꯔꯩ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯄꯥꯝꯕꯗꯣ ꯐꯪꯈ꯭ꯔꯒ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇꯕ ꯅꯨꯄꯥ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯗꯨꯗꯤ ꯅꯣꯏꯅ ꯍꯥꯏꯔꯤꯉꯩ ꯌꯥꯅꯤ ꯅꯣꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯌꯔ ꯂꯧꯔꯛꯅꯤ ꯑꯄꯥꯝꯕꯅ ꯃꯥꯡ ꯊꯥꯔꯣꯏ ꯆꯍꯤ 10 ꯍꯦꯜꯂꯁꯨ ꯅꯣꯏ ꯅꯁꯥꯅꯕꯨ ꯌꯥꯔꯕꯗꯤ ꯃꯥ ꯑꯗꯨ ꯉꯥꯏꯔꯝꯒꯅꯤ ꯍꯣꯏ ꯃꯥꯁꯨ ꯃꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯏꯊꯤꯜ ꯏꯍꯨꯜ ꯀꯅꯥꯅꯗꯤ ꯊꯤꯡꯕ ꯉꯝꯂꯨꯅꯤ ꯁꯝꯇꯥꯏꯝꯁ ꯃꯥꯁꯨ ꯖꯦꯂꯁ ꯄꯣꯛꯂꯛꯀꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯉꯩ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯊꯦꯝ ꯂꯧꯗꯨꯅ ꯃꯥꯒꯤ ꯏꯍꯨꯜꯗ ꯐꯥꯊꯕꯤꯒꯗꯕꯅꯤ ꯁꯤꯡꯅꯕ ꯌꯥꯔꯣꯏ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯋꯥ ꯂꯥꯡ ꯉꯥꯡꯉꯛꯇꯦ ꯅꯨꯄꯥꯅ ꯇꯥꯠ ꯑꯃ ꯇꯧꯔꯛꯄꯩꯁꯨ ꯍꯣꯏ ꯌꯥꯗ꯭ꯔꯗꯤ ꯁꯤꯈ꯭ꯔꯅꯤ ꯍꯨ ꯊꯛꯈ꯭ꯔꯅꯤ ꯑꯁꯤꯒꯨꯝꯕ ꯇꯥꯠ ꯃꯌꯥꯝꯗꯨꯗ ꯄꯪꯊꯗꯨꯅ ꯅꯣꯔꯛꯀꯤ ꯀꯣꯝꯗ ꯇꯥꯍꯧꯔꯕꯤ ꯂꯝꯗꯝꯁꯤꯗ ꯆꯟꯅꯨꯔꯥ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯅꯈꯣꯏ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯃꯈꯣꯏꯁꯨ ꯀꯅꯥꯗ ꯋꯥꯀꯠꯂꯨꯅꯤ ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤ ꯀꯞꯆꯕ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯇꯝꯅꯤ ꯌꯦꯡꯉꯨ ꯂꯝꯗꯝꯁꯤꯗ ꯔꯦꯞ ꯇꯧꯕꯤꯔꯒ ꯍꯥꯠꯇꯣꯛꯄꯤꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅ ꯍꯥꯠꯇꯣꯛꯄꯤꯔꯕ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯕ ꯐꯥꯎꯕ ꯌꯥꯍꯧꯔꯤ ꯃꯁꯤꯗ ꯅꯣꯏꯅ ꯁꯨꯝꯅ ꯅꯨꯄꯥ ꯃꯌꯥꯝꯒ ꯒꯥꯒ ꯁꯥꯟꯅ ꯌꯨꯅꯩꯕ ꯌꯥꯕ ꯃꯇꯝꯂꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯉꯥꯛꯇꯅꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯁꯤꯁꯇꯔꯕꯨ ꯀꯩ ꯊꯕꯛ ꯇꯧꯕꯤꯒꯦ ꯑꯩꯗꯤ ꯀꯥꯔꯗ ꯎꯠꯈ꯭ꯔꯦꯅ ꯅꯣꯏꯅ ꯎꯕꯤꯗꯕꯅꯤ ꯑꯩꯗꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯏꯆꯦ ꯏꯆꯜ ꯀꯌꯥ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯅꯣꯏꯅ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯐꯠꯇꯅ ꯂꯥꯟꯅ ꯎꯕꯁꯨ ꯂꯥꯟꯅꯤ ꯑꯐꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯕꯨ ꯃꯊꯧ ꯃꯔꯝ ꯈꯪꯗꯕ ꯃꯤꯒ ꯂꯣꯏꯅꯕ ꯆꯠꯃꯤꯟꯅꯕ ꯉꯥꯎꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯅꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯔꯕ ꯉꯥꯛꯇꯅꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯈꯛꯇꯅ ꯆꯠꯅꯕ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯂꯥꯛꯀꯅꯤ ꯆꯠꯅꯕꯤ ꯂꯣꯟꯆꯠ ꯁꯥꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯣꯝꯅ ꯋꯥꯔꯤ ꯂꯤꯉꯩ ꯅꯨꯄꯥ ꯑꯃꯅ ꯃꯦꯝ ꯀꯣꯜ ꯑꯝꯇ ꯄꯥꯏꯕꯤꯔꯛꯑꯣ ꯍꯜꯂꯣ ꯑꯍꯣꯏ ꯁꯥꯔ ꯑꯗꯣ ꯃꯣꯏꯁꯦ ꯀꯩꯁꯨ ꯊꯣꯏꯅ ꯑꯀꯥꯏꯕꯗꯤ ꯇꯧꯖꯔꯝꯗ꯭ꯔꯕ ꯌꯥꯔꯒꯗꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯣꯏ ꯁꯥꯔ ꯃꯈꯣꯏꯒꯤꯁꯨ ꯏꯖꯠ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤꯅ ꯍꯣꯏ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯇꯨꯡ ꯑꯩꯈꯣꯏ ꯁꯥꯔꯅ ꯅꯣꯏꯕꯨ ꯂꯣꯛꯀꯞꯇ ꯊꯝꯂꯝꯕ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯏꯒꯤ ꯏꯖꯠꯇꯤ ꯌꯦꯡꯂꯒ ꯌꯨꯝꯂꯣꯝꯗ ꯊꯥꯅꯕ ꯍꯥꯏꯈ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯆꯤꯆꯦ ꯌꯥꯔꯦ ꯅꯣꯏ ꯃꯄꯥꯟꯗ ꯂꯩꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯌꯥꯝꯗꯨ ꯃꯊꯪ ꯍꯥꯏꯅꯔꯛꯏ ꯑꯗꯨꯅꯅꯤ ꯅꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯛꯄꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯂꯣꯟꯆꯠ ꯁꯥꯖꯠ ꯀꯌꯥꯁꯦ ꯈꯪꯂꯛꯇꯕꯅꯤ ꯃꯥꯂꯦꯝꯁꯤꯗ ꯑꯩꯅ ꯉꯁꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯒꯦ ꯐꯨꯔꯨꯞ ꯀꯌꯥ ꯑꯃ ꯂꯩ ꯐꯨꯔꯨꯞꯁꯤꯡꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯂꯝꯆꯠ ꯁꯥꯖꯠ ꯐꯤꯖꯦꯛ ꯆꯥꯛꯆꯥ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯛ ꯆꯥꯛꯆꯥ ꯃꯁꯤꯃꯨꯛ ꯐꯖꯕꯁꯦ ꯑꯇꯣꯞꯄꯗ ꯎꯔꯣꯏ ꯂꯨꯍꯣꯡꯕꯗꯅ ꯗ꯭ꯔꯦꯁ ꯑꯃ ꯁꯣꯔꯥꯠ ꯗꯦꯔꯕ ꯀꯔꯃ ꯐꯤꯖꯣꯜ ꯁꯪꯒꯥꯕ ꯂꯥꯏ ꯍꯔꯥꯎꯕ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯐꯖꯔꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯔꯤꯡ ꯃꯔꯥꯡꯗꯅꯕ ꯇꯧꯔꯝꯁꯤ ꯑꯩꯈꯣꯏꯅ ꯀꯜꯂꯝꯁꯤ ꯐꯔꯦꯁꯦ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏꯗꯤ ꯇꯥꯅꯤꯡꯉꯝꯃꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯅꯣꯏꯒꯤ ꯁ꯭ꯇꯦꯖꯇꯣ ꯑꯩꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯦ ꯁꯤꯁ ꯃꯈꯥ ꯍꯥꯏꯕꯤꯌꯣ ꯁꯤꯁꯇꯔꯅ ꯍꯥꯏꯕꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯟꯇꯔꯦꯁ ꯂꯩ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯃꯥ ꯕꯕꯥꯅ ꯐꯥꯎ ꯍꯥꯏꯕꯤꯔꯛꯇꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯕꯣ ꯏꯄꯨ ꯃꯈꯣꯏꯅ ꯐꯨꯡꯒꯥꯗ ꯋꯥꯔꯤ ꯁꯥꯔꯒ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯣꯏꯕ ꯄꯥꯎꯇꯥꯛ ꯄꯥꯎꯔꯧ ꯀꯌꯥ ꯑꯃ ꯌꯥꯎꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯕꯤꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯆꯤꯜꯂꯛꯄꯅꯔ ꯃꯥꯒꯤ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯐꯣꯟ ꯑꯃꯃꯝꯒ ꯑꯗꯨꯝ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯒ ꯐꯃꯨꯡ ꯆꯪꯅꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ
ꯃꯗꯨꯅꯁꯨ ꯇꯥꯛꯄꯤꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯆꯦꯅ ꯍꯥꯏꯕꯤꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏꯗꯤ ꯐꯦꯁꯕꯨꯛ ꯄꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒꯨꯝꯕ ꯄꯥꯎꯇꯥꯛ ꯄꯤꯕꯒꯤ ꯃꯇꯝꯒ ꯂꯩꯇꯦꯗ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯇꯝ ꯂꯦꯟꯖꯕ ꯋꯥꯕ ꯑꯋꯥ ꯄꯣꯊꯥꯖꯕꯅꯤ ꯍꯣꯏ ꯀꯥ ꯍꯦꯟꯅ ꯃꯗꯨꯗ ꯃꯇꯝ ꯃꯥꯡꯍꯟꯕꯗꯤ ꯐꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯅꯔꯤ ꯃꯗꯨꯅ ꯃꯗꯨ ꯑꯣꯏꯈ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯄ꯭ꯔꯤꯟꯁꯤꯗꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯏ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄ꯭ꯔꯤꯟꯁꯤꯅ ꯕꯥꯁꯟꯁꯨ ꯌꯥꯝ ꯄꯤꯕꯤꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯂꯩꯁꯦꯝꯕꯤ ꯄ꯭ꯔꯤꯟꯁꯤꯗ ꯐꯠ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯑꯃꯅ ꯚꯥꯏ ꯅꯪ ꯆꯠꯀꯦꯁꯨ ꯆꯠꯂꯝꯃꯣ ꯑꯩꯈꯣꯏꯗꯤ ꯁꯤꯁꯇꯔꯒꯤ ꯅꯝꯕꯔ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯣ ꯅꯣꯡꯃ ꯂꯥꯛꯆꯒꯦ ꯄꯥꯎꯇꯥꯛ ꯀꯌꯥ ꯂꯧꯖꯈꯤꯕꯗꯧꯕ ꯂꯩꯔꯤ ꯂꯩꯁꯦꯝꯕꯤꯅ ꯐꯔꯦ ꯆꯠꯂꯁꯦ ꯑꯩꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯒ ꯅꯈꯣꯏꯒꯤ ꯅꯤꯁꯥꯗꯣ ꯍꯜꯍꯟꯅꯕ ꯊꯑꯣꯏꯅ ꯉꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯏꯁꯨ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ ꯂꯩꯁꯦꯝꯕꯤꯅ ꯍꯜꯂꯣ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯏꯆꯦ ꯃꯤ ꯈꯠꯅꯔꯛꯄꯗꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯑꯕ ꯐꯔꯦ ꯐꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯂꯩꯁꯦꯝꯕꯤ ꯃꯁꯥ ꯌꯥꯎꯅ ꯊꯤꯟꯕꯤꯅꯕ ꯒꯥꯔꯤꯗ ꯀꯥꯈꯠꯅꯔꯛꯂꯦ ꯑꯔꯨꯟꯁꯨ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯄꯗꯨ ꯎꯔꯝꯃꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯑꯣꯏꯔꯣꯝꯗ ꯇꯣꯡꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯑꯔꯨꯟ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯍꯧꯔꯤ ꯑꯔꯨꯟꯅ ꯅꯨꯄꯤꯁꯤꯕꯨ ꯃꯥ ꯅꯠꯇ꯭ꯔꯣ ꯁꯥꯔ ꯀꯩꯗꯧꯕꯤꯔꯦ ꯆꯤꯡꯁꯨ ꯒꯥꯔꯤꯁꯦ ꯀꯟꯅ ꯊꯧ ꯍꯣꯏ ꯁꯥꯔ ꯆꯤꯡꯁꯨ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯒꯥꯔꯤꯗꯣ ꯄꯪꯆꯔ ꯑꯣꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇꯦ ꯆꯤꯡꯁꯨꯅ ꯁꯣꯔꯤ ꯁꯥꯔ ꯑꯔꯨꯟ ꯁꯥꯎꯅ ꯃꯈꯥ ꯆꯤꯛꯅ ꯅꯣꯏ ꯍꯥꯟꯅ ꯒꯥꯔꯤꯁꯤꯕꯨ ꯆꯦꯛ ꯇꯧꯕ ꯀꯩꯗꯧꯒꯦꯕ ꯄꯪꯆꯔ ꯑꯣꯏꯔꯛꯄꯅꯤ ꯁꯥꯔ ꯑꯔꯨꯟꯗꯨ ꯇꯧꯐꯝ ꯈꯪꯗ ꯃꯁꯥꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯒꯥꯔꯤꯗꯨ ꯁꯦꯝꯕ ꯂꯣꯏꯗꯨꯅ ꯂꯥꯛꯄꯗꯗꯤ ꯂꯩꯁꯦꯝꯕꯤ ꯍꯣꯏꯒꯤ ꯒꯥꯔꯤꯗꯣ ꯀꯔꯣꯝꯗ ꯆꯠꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯇꯁꯦꯡꯅ ꯏ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯦ ꯑꯔꯨꯟ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯁꯨꯔꯖꯤꯠꯅ ꯆꯤꯡꯁꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯁꯥꯔꯅ ꯁꯥꯎꯕꯒꯨꯝ ꯇꯧꯏꯁꯤꯕꯣ ꯑꯩꯁꯨ ꯈꯪꯗꯦꯗ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯅꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯣꯡ ꯍꯤꯞꯇꯨꯅ ꯑꯋꯥꯕ ꯄꯣꯊꯥꯏ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯐꯣꯟꯗ ꯍꯜꯂꯣ ꯀꯅꯥ ꯑꯩꯅꯦ ꯈꯪꯗ꯭ꯔꯕꯣ ꯀꯅꯥ ꯑꯩ ꯈꯪꯕ ꯉꯝꯖꯗ꯭ꯔꯦ ꯅꯪꯒꯤ ꯁꯔꯅꯤ ꯑꯣ ꯀꯩ ꯂꯩꯕꯤꯔꯒꯦ ꯁꯣꯔꯤ ꯊꯝꯖꯔꯒꯦ ꯁꯔ ꯀꯩ ꯍꯥꯏꯕꯤꯅꯤꯡꯒꯦ ꯀꯩ ꯂꯩꯔꯒꯦ ꯍꯪꯖꯕꯁꯦ ꯁꯥꯎꯔꯕ꯭ꯔꯥ ꯁꯥꯎꯗꯦꯗ ꯁꯥꯎꯕꯒꯤ ꯀꯩ ꯍꯛꯁꯨ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯑꯣ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯑꯗꯣ ꯑꯩ ꯅꯐꯝꯗ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯁꯤ ꯍꯥꯏꯌꯣ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯌꯣ ꯁꯔ ꯍꯥꯏꯌꯣꯕ ꯂꯩꯁꯦꯝꯕꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪ ꯍꯧꯒꯠꯂꯛꯏ ꯃꯁꯥꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯇꯦꯕꯜꯗꯨꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯂꯧꯗꯨꯅ ꯊꯛꯏ ꯀꯔꯤ ꯃꯪꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯣ ꯍꯦ ꯊꯃꯣꯏ ꯅꯪꯅ ꯑꯁꯨꯛ ꯀꯟꯅ ꯆꯣꯡꯂꯛꯂꯤꯕ ꯃꯤꯍꯨꯟꯁꯤꯅ ꯀꯔꯤ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯜꯂꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯛꯆꯨ ꯈꯦꯠꯅꯕꯒꯨꯝ ꯈꯦꯠꯅꯩ ꯈꯦꯠꯅꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯃꯤꯑꯣꯏꯕꯒꯤ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤꯕ ꯏꯁꯦ ꯈꯛꯇꯅꯤꯀꯣ ꯍꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯒꯨꯟꯁꯦ ꯁꯦꯟꯅ ꯂꯦꯞꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤꯁꯨ ꯃꯣꯠ ꯆꯥꯅꯕ ꯑꯃ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯇꯝꯂꯛꯈꯤꯅꯤꯗ ꯁꯣꯝꯗ ꯄ꯭ꯔꯤꯟꯁꯤꯒ ꯑꯔꯨꯟꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯜꯂꯣ ꯐꯣꯟꯒ ꯇꯧꯔꯛꯇ꯭ꯔꯦ ꯈꯜꯂꯨꯁꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯝꯃꯦꯅ ꯁꯔꯗꯤ ꯑꯔꯨꯟꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯁꯔ ꯅꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯌꯥꯝ ꯌꯦꯠꯂꯦꯀꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯨꯕꯣ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯥꯗꯣ ꯌꯥꯝ ꯍꯣꯡꯉꯝꯃꯦ ꯃꯥ ꯍꯥꯏꯗꯤ ꯁꯔꯒꯤ ꯃꯦꯗꯥꯝ ꯕꯣꯕ ꯃꯦꯗꯥꯝ ꯍꯥꯏꯗꯤ ꯁꯣꯔꯤ ꯁꯔ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯀꯣꯛ ꯃꯔꯤ ꯑꯝꯇ ꯁꯝꯅꯗ꯭ꯔꯦ ꯐꯔꯦ ꯑꯩ ꯊꯝꯃꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯀꯩꯗꯧꯔꯕ ꯕꯕꯥ ꯍꯜꯂꯛꯏ ꯀꯥꯏꯗꯒꯤ ꯀꯀꯥꯒꯤ ꯂꯩꯐꯝ ꯆꯠꯂꯨꯕꯅꯦ ꯍꯜꯂꯛꯑꯦ ꯄꯣꯠꯁꯨ ꯄꯨꯔꯛꯄ ꯃꯥꯜꯂꯦ ꯑꯣ ꯀꯣꯟꯅ ꯁꯥꯔꯁꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯑꯔꯨꯟ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤ ꯀꯝꯗꯧꯕ ꯃꯊꯪꯒꯤ ꯁ꯭ꯇꯦꯞ ꯑꯉꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯀꯅꯥ ꯀꯝꯗꯧꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯈꯜꯂꯛꯏ ꯃꯦꯗꯥꯝ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥ ꯑꯔꯨꯟ ꯐꯣꯟꯗꯣ ꯑꯃꯨꯛ ꯐꯠ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯝꯈꯤ ꯏꯕꯨꯡꯉꯣ ꯁꯔ ꯇꯥꯒꯣꯄꯥꯜ ꯀꯩ ꯂꯩꯕꯤꯔꯒꯦ
Itaimbe mana amukta magi manakta launa hairi. Tagopal ay laksarage. Asumna Arundo Gopal na haibagi matung inna Prabhagi dalai. Inomja Chango phamula wari sasi. Kay nuwa inomja. Ay isase kuin hingani haiba thazadre. Aduna ay lamnam sida layriba. Laifam karatang oirabaso khairamba pami. Ichabo sangoidro. Prabhagi wadu taraga Arun thamoida ningamdaba ithilama phaurai. Inomja Kaygi sangoidoino aini hinglibase inomja khakini inomja na chatningma mafam khudingmakta haibiyo nachana soidana pugani Barba haraungna adudi hayengse nomaijing su oi hayeng chatlasiro tharang pomba sinjiragi nungairi na thok tok jawro asumna thokre